Akashbani Imphal RK Gorani na pau pajari ahanbada maruoiba pau Textile Commerce amasu Industries Mantri Thongam Beswajit Singna hairi raija asibu maromdam lepsaba ngamba lamdam ama ohenabagidamak aikhoi khudingmangna thaudang lawgadabani Kendri Mapal Thorm Raija Mantri Dr. R.K. Ranjan hairi Bharat na matam pumnamakta samudra space amasung airwaysing terrorism amadi piracy ning tamna lehinna bhonagani Manipur da haukiba pung kunmarida COVID-19 positive oiba mioi kun thengnaki positive oiba mioi MSC ki Pradhan Mantri Krishi Sanjay Yojana lisingani kun mathoidagi lisingani kun taru phawachana hanaba kendra mantri mandal na ware plaure amasung Rashtrapati Ramnath Kovind ngase Bangladesh ki Nation Martyrs Memorial da lising amaga sama panmudra mathoigi Bangladesh ki nintam lalda sahid oikiba Bharat amso Bangladesh lanbi singi maphamda shraddhanjali katkhre Leibag asna COVID vaccine dose koti samaga yankai yona kapna bhonaringi serak asida anuba corona variant sing thorak le hairiba sina amukasu nungnang ba poghalle pibam asida ikhoi na tabirbe miyam da hek yaba makai athuba matam da vaccine dose suna kapthok pinaba masung atopa mioi sing vaccine kapta mateng pangbina ba apil tawjari laichat asti ngakthok na achama thong ahumasi inbiyu face mask upiyu phutaruki social distancing thambiyu maimit amdi khusa seng hamdok piyu COVID-19 amai lenaba ipau singidamak national helpline number sing 01123978046 amasung 1075 ta aduga Manipur helpline number 03852411 amasung 1800345381 ta phone tawbiyo Haujik mapungoiba pau Textile Commerce and Industries Mantri Thonga Beswajit Singh hairi Raija asu maromda lepsaba ngamba lamdam amo henabagidam ekoi khudimangna thaudang sauna lawgadabani Imphal iske porampata leiba District Industry Center ge food processing training hall da pangtokiba Raija aski chinjak amadi handicraft ke pothok sing packaging tobgi matangda numit ini gi oiba capacity building training program amanga si mantri na huduk ladun hai Raija aski thabak phangdabgi samesa ko hanabagidam ekoina entrepreneur sing bu puning thogat patai Mahagna hai packaging hai bese pot lai ribasing pungning singsinabagi yamna maru oiba masak amani masi akoibagi phibam da sohandaba innovative oiba amasung mamal tangdaba makhalgi ohengadabani Mahagna hai railway line na Imphal yauklabadi pochei puthok pochin tobagi bara sohanta handuna hena khudong sahalagani Raija asin antarjati ngamkhai paring da laibana egis policy khudong sab adulongna basu ekoin hona gadabani haina mantri na makata ki Sri Beswajit na hai Raija asta mega food park amalai ragane amaso Raija aski jila kuding makta cold storage ke kudong sabal henna baso sarkar na honari entrepreneur singda workshop piduna Raija asta industrial state chungchun thina thabak tawri training adagi phangba gya losing session aduna master trainer ama oibang ngamda hona na basu hangna training sida hai ki Tharum da wangang bada Textiles Commerce and Industries ke secretary Michael Asom na hai packaging asi pothok puthok yamna maru iba saruk amani amasung training sing hauju chathariba training adu khudong saba mapung phana lawna bhona gadabani Training program adu Department of Textiles Commerce and Industries ke makhada Indian Institute of Packaging Kolkata Center na sinbani Training program asta training yang ke henbana seru yari Mapal Thorm Raija Mantri Dr. R.K. Ranjan Singh hairi Bharat na matam punamakta samudra space amasu airwaysing terrorism amadi piracy dagi ning tamna lehina bhonagani amasung mafam sing asi daita khangna maling oina sijina hana bhonagani Raija Mantri ngasi video conference khuthang da COVID laiset matungi Bharat Mahasagar haibe hiram da Nepalak suba Indian Ocean dialogue ki keynote address piki Mahagna hai Indian Ocean Rim region asi maling oina lalon itik energy environmental amasung geographical stability ki khwaidi maroiba mafam amani mafam asik ina kullaba mahausa ge pothok sing amasung biodiversity na growth amadi sakhotpik engine am oiri haina su mahagna makata ki Imphal lalamung takhelamam lekai naungna saba LTYD community hall amangasi khumuksam joy kisan sing MLA na sanga kre community hall do thangban kendra ki MLA asina miyam gi damak lana oina sabani tharum da wa ngang bu dasre joy kisan hai Sakot pa kunay ma pura ki hairabadi akoy kudimak nungsina na hingmina batay. Mahang na hay, COVID laiset marakta kudong sa ba kaya lairabasu tangay fadabadagi miyang imateng loy na
hall asi sabani maram aduna aikoi khudimak nusinana hingminaduna apunbagi pangal sagat pasangi tabiriba pawasi akasbani Imphaldagini Manipur da haukiba pung kunmai da covid positive oiba mi kunnauna thengnare ngasigi oina positive oibi sangsad ama dasmik suinani haiba matamase mi ama laina astagi laikhide masi tharaga hauji phawda laina astagi laikhide masing desing amga chama panmai pudram de shukre Raise Halsel Bivan ngasi thokpa cherol madhai puna sample lesing ani subna ahum test tawbagi manung da mi kun positive oiba thengna khibani Lagliba Manipur Vidhan Sabha Mikhal gi matang da voters sing buning thina bhab thana bagi pandam da Bharat Sarkar gi information amasung broadcasting mantralaya gi makhada Regional Outreach Bureau amasung Press Information Bureau na puna sinduna ihan hanbu oina mim changdan bagi thormam pangthok kadori Voters sing da awareness biba voter literacy thagot na amasung electoral ke na oiba kanglup sing da appeal tahon gadaba nonung ba mim sing gi kuthang da miyam ganatantra sa yahan bagi pandam da masi pangthok pani masida kanglup khudimaki mi sing saru ya ba yagani mim sing adu Manipuri natra English da voter sing haining na thorak tu na botha da ning bi ithil pohan ba mong da igadabani oigadabani madu thas ki tarater faud email imphalmemes@gmail.com da thajila kadabani thasi kulhumde de winners sing minglaw thokani masigidamak makok mathang amungso ahum suba tabasna mathang na lupa lesing tara lesing taret amusung lising mga ge senpham mana oina pigani aduga masa saruk yaba mi khuding makta certificate amamam pigani Council of Higher Secondary Education Manipur gi makhad leba institution singi English ngani kuni thogi higher secondary examination amadi class 11 gi parikha mathang se gi April ahan ba chayol dagi hauna ba warip lawri haina Council ge secretary gi chairwal amna hairi Manipur Vidhan Sabha gi hanik adaksa amadi MLATS location ahlamdam si obi pothok sing magun leiba amadi miyamna pamnaga da mong da pothokna ba hairi Imphal iski Khundrak pamaya lekai dangasi hairangi anuba item nga launch tawroduna Sri Location hai lamdam siko iba pothok sing hena magun leiba mong da sem saduna pothok labadi masagi hentok lami lehen badana tana ate mi sing busu thabak pi bangamgani State Medicinal Plant Board amdi Rajya Director of Ayush ko kosamnaduna Ireima Agro Producer Company na MMPB New Delhi Senthang makhada nomi oi balongmi singi training program amang ngasi Kaksing Waidi Salam Community Hall da pangthokre Tharom da akhang ahi sing hidak oina sijina ba ya ba amadi aromatic plant sing thaba amadi modugi pothok yonbagi matang da wangangki Pradhan Mantri Krishi Sanchay Yojana lising kun mathodi kun taruk phawwa sana hanba kendra gi mantri mandana yare scheme asna schedule caste lawmi lak kuni thoi makai amasung schedule tribe lawmi lak ani yauna punna lawmi lak kuni thoi rom da kana phanghan gani New Delhi da kendra gi mantri mandana mifam pangthola ba tungda pawmi sing da wangang bada information am broadcasting mantri Anurag Thakur hai masida punna lupa koti lesing mapudram do hena sading tawgani Mantri Mandai Warip asub aitasik or warip amani haire duna Sri Anurag na hai apun ba senpham lupa koti marpudram do asig manung da lupa koti lesing kontha threat samri yankai mari de kendra raja sing da mating oina pigani Pradhan Mantri Narendra Modi hayang ayupung tara mathoda Gujarat ki ananda da video conference ki khuthang da agro and food processing gi jati gi thaki mipam loishin bada lawmi sing da wangangani Gujarat Sarkar na sinduna natural farming da economy exam galoina na sinba namit humni stumna chathaga da ba mipam adu ngarang haukhibani mipam ashida lawmi sing na natural farming kana ba kyagi matang da ningchina khanghan gani mipam ashida laibak asi lawmi lesing angkai hen lesing manga hen bana barshul oina saru yari Pradhan Mantri hayang New Delhi ki National War Memorial da pangthokpa Swanim Vijay Masalgi reception amadi Shraddhanjali pibi ki tharom du saru yagani Lising amaga sama panhumudra mathogi lal da bharna mai pakhiba amadi Bangladesh semkhibagi sahi yankai suropi nising tharom Swanim Vijay Wars ki saruk am oina mamang sahi gi December 13 Pradhan Mantri na National War Memorial gi Swanim Vijay Masalgi maina sukhat khibani BJP na Sarkar peba Rajya Singh Mukhyamantri Singh asi Ram Janmabhoomi da lai khurum khre mukhoi manung da Manipur gi Mukhyamantri Nongthobam Biren Singh yauna BJP na Sarkar peba Rajya Singh Mukhyamantri Mapan amasung Upa Mukhyamantri manga yauki BJP Nation President JP Nada su mukhoi loine ki mukhoi na Hanuman Garhi lai sing su zatuna Hanuman Thakur khurum ki tungda mukhoi na chalen amsu samin na ki Mukhyamantri Singh khongset ase yel ga Ajodhya da ngak sen bigi akan ba section tharong lokhat ki Punjab da mathang sei horuk da pangthok ka Dorba Rajya Vidhan Sabha Mikhal gi sem sari ba sing adu yangsin ba da election Chief Election Commissioner Social Chandra amasung Election Commissioner sing jauna
makok thong official sing numit ni khongchatang asi raija aduda thongkhre Punjab Chief Electoral Officer Dr. S. Karuna Raju na hai commission kangbu aduna ngasi jati amadi raja thaki sakangleba rajniti dol sing mute sing Chief Electoral Officer Raja Police ke nodal officer sing amadi Central Armed Police Force ke miwi sing wari sanagani tungda makoina tungan ba enforcement agency singa su unagani Rail Mantri Ashwini Bastam na hairi sahi eski April mari phawbada Railways na lupa koti lakh mari hena sangna kilometer lising kunma thoi subna contract sang anoba rail line project samai putret paket ki Lok Sabha da hang amgi pakhumda mantri na hai project sing adu hauji tonga thakte leiri hauji basiri baisnam na hai anoba project sing ashina tribal sing namna tama pham sing jauna hana rail lambi laitama pham kya da rail gari yahongani mak na hai Lising ani tara maridi kunma thoi phawda railways na leibak asta kilometer lising tara tret zatret ko changba rail lambi project sing commission tauki masi sahi ko ina pangthokpada sangchata kilometer lising ani ga changwa kunthra ma thoi sangdani Mantri na hai masi lising ni mapandagi tara mari phawbada sahi amda kilometer lising amaga changwa kungi sangda commission tauki ba aduga yengnabada sada humputaruk helabani Bharat ki uhaiwai sing America yonba thingle haiba wapam adu commercial industries mantri Piyush Goyal na yakhidre Lok Sabha da hang sing pakhum pibda Sri Goyal na hai Bharat na lafoi kafoi haino tarbu song su jubi yaun uhai kaya mapan da thadokli mag na hai adu moinamak America na kafoi budi lising ani ni panda atingba thamki Akashbani Imphal da ki pau tabiri Rashtrapati Ramnath Kovind ngase Bangladesh ke Savarda leiba Nation Martyrs Memorial Satuna lising amaga samapan humudra mathoige Bangladesh ke nitam lala Said oikiba Bharat amso Bangladesh ke lami sing maphamda Shraddhanjali katkre Mahak Bangladesh ke angkai suba victory degi palanthram yauna nabagi dambak numit humni gi khongchatanga sidaka da thungkhibani Memorial aduda Sri Kovind usu thaki Tungda Rashtrapati na Bangladesh ke Pradhan Mantri amasung Pradhan Mantri Sheikh Hasina amasung Videsh Mantri A.K. Abdul Momen gas unaki mahangna Dhaka da leibak adugi Rashtrapati Muhammad Abdul Hamid gas unaduna mute kangbu gi thakta wari sanagani Sri Kovind Dhaka gi Hazrat Shahjala International Airport ta thunglabada mahak leibak adugi Rashtrapati na taram o ki amasung nongmai kunma thoira kaptuna gan chelut pikhi Kendra Youth Affairs and Sports Mantri Anurag Thakur nangasi New Delhi ki Major Dhyan Chand National Stadium da Khelo India Women's Hockey League Under 21 hand edition haudokre ngasi digi hauruga tha asigi kunmathi babasa thagadaba league asta tongan tonga raija singi team tara marina saru yagani tharomda wangang ta sithakur hai achoba event sing da saru yadri mamang da leibak sin bathungba da asigumba league sing pangthokpa asina athletes sing na chahi super sanabada mateng oigani leibak asigi sahi nauribani pi hockey sanare sing da khudong jaba ama pi bagi damak mahang hockey India amasung Sports Authority of India bu su thagat pa phongdokhi Sri Thakur na hai masina hockey sanaroi sing na makhoi gi haising badu uthok chanabagi khudong saba phanghallagani Tare chuba Imoino Trophy Village West Men's Open Football Tournament lisingani kunma thoi hayengdagi thamna pokpi Village Playground da horagani Leibak sin mathungna chathariba COVID vaccine kapi khongjang da hauju phawbuda leibak asta punna COVID vaccine dose kote chama kunthra mari lakh umphuma thogi mathakta kapkhre Haksel Mantralayan hai haukiba pung kunmai da vaccine dose lakh humphunipan hena kapki haiba matam asing mangda COVID anaba lesing nipan chama humphunipan naba fakhiba loina na laina asin naba pharapki sangsat mepudan nipan dasmik ahum nipan yaure Loisilakpada COVID-19 nga thoknaba COVID vaccine kapthokpa face mask upa phutaruk lamna leiwa khutchamdi mai mit tarutana na thamba haiba achama thong singa singa na chapinaba amuka ning singjari aroi bada maroy pau amuk hanna Textile Commerce and Industries Mantri Thonga Besojit Singh Hairi Raija asi marom dom lepsa bangam balam damam ohena bagidam ekoi khudi mangna thaudang lawgadabani Kering mapatham Raija Mantri Dr. R.K. Ranjan Hairi Bharat na matam pumna makta samudra space amasung airway sing terrorism amade piracy dagi ning tamna lehinna bo anagani Manipur da haukiba pung kunmai da COVID-19 positive oibe mi kun thengnaki positive oibe mi MSC ki Pradhan Mantri Krishi Sanchay Yojana lising kunma thoidi kuntaruk phawasana hanaba kendragi Mantri Mandana Warep Laure amashung Rashtrapati Ramnath Kovind ngase Bangladesh ke National Martyrs Memorial da lising amaga samapra mudra ma thoigi Bangladesh ki ningtam lala sahid oikiba Bharat amso Bangladesh lanmis ki maphamda Shraddhanjali katkre pauloi jare